ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨ, ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯅꯕꯒꯤꯗꯃꯛꯇ, ꯃꯤꯑꯣꯏꯕꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯃꯀꯣꯛꯇ ꯇꯤꯡꯈꯪ, ꯃꯈꯨꯠꯇ ꯌꯣꯠꯄꯤ, ꯃꯅꯒꯟꯗ ꯁꯥꯗꯣꯡ ꯃꯇꯨꯝ ꯀꯌꯥ ꯂꯧꯊꯣꯛꯍꯟꯗꯨꯅ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯈꯪꯖꯗꯕꯒꯤꯅꯤ, ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯕ ꯍꯥꯏꯔꯤꯕ ꯀꯟꯕꯤꯕ ꯃꯄꯨ, ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯐꯠꯇꯕꯗꯒꯤ, ꯃꯤꯁꯤ ꯃꯤꯅꯥꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯋꯥ ꯑꯅꯥꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯐꯠꯇꯕ ꯁꯩꯇꯥꯟꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯅꯝꯊꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯅ, ꯑꯥꯃꯦꯟ꯫ ꯃꯌꯥꯝ, ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯑꯊꯣꯏꯕ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯕꯨ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯀꯝꯄꯥꯎꯟꯗ ꯆꯪꯗꯨꯅ ꯑꯍꯤꯡꯗ ꯄꯥꯁꯇꯔ ꯑꯃ ꯑꯩꯈꯣꯏ ꯃꯤ 4-5-6ꯅ ꯃꯥꯟꯅꯔꯒ ꯐꯨꯕ ꯑꯃꯁꯨꯡ ꯄꯥꯁꯇꯔ ꯑꯗꯨꯅ ꯃꯈꯥꯗ ꯇꯥꯔ ꯐꯥꯎꯕꯗ ꯅꯦꯠꯇꯅ ꯀꯥꯎꯗꯅ ꯇꯧꯔꯝꯕ ꯄꯥꯁꯇꯔ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯗꯨꯅ, ꯀꯣꯛ ꯉꯥꯎꯔꯛꯇꯨꯅ, ꯆꯠꯄ ꯉꯝꯃꯛꯇꯕ, ꯌꯦꯡꯕ ꯉꯝꯃꯛꯇꯕ, ꯌꯥꯝꯅ ꯑꯋꯥꯕ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯆꯩ ꯊꯥꯕ ꯍꯥꯏꯕꯗꯨ ꯂꯥꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯁꯤꯔꯒꯦ ꯍꯥꯏꯁꯨ ꯁꯤꯕ ꯉꯝꯗꯕ, ꯑꯗꯨꯒ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯂꯕ ꯏꯃꯥꯗ, ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯞꯄꯝꯃꯕ ꯑꯩꯁꯦ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯀꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁꯥꯎꯔꯛꯄꯒꯤ ꯃꯍꯨꯠꯇ, ꯀꯦꯁ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ, ꯈꯨꯠ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ, ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ, ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯥꯛꯄꯤꯕꯗꯤ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ, ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯑꯅꯥꯕꯁꯤꯡꯗ, ꯅꯥꯗꯕꯁꯤꯡꯗ ꯃꯥꯏꯕ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯡꯗ ꯃꯊꯧ ꯇꯥꯏ꯫ ꯅꯍꯥꯛꯅ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨꯅꯤ, ꯃꯈꯣꯏ ꯄꯥꯄꯤꯅꯤ ꯍꯥꯏꯗꯨꯅ, ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯋꯥ ꯉꯥꯡꯕꯤꯈꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯩꯅ ꯅꯥꯝꯔꯨꯞꯀꯤ ꯆꯔꯆ ꯑꯃꯗ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯖꯤꯁꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯣꯡꯈꯥꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯈꯪꯅꯗꯕ ꯃꯤ ꯑꯃꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯍꯟꯕꯤꯔꯒ, ꯖꯤꯁꯨꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯟꯖꯔꯕ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯇꯧꯈꯤ ꯅꯍꯥꯛ ꯈꯪꯉꯨ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯗꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯤ, ꯃꯍꯥꯛꯇꯤ ꯖꯥꯠ ꯑꯃꯈꯛꯇꯪꯒꯤ, ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯖꯥꯠ ꯈꯨꯗꯤꯡꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯂꯩꯔꯤꯕ, ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯈꯥꯡꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯨ, ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ, ꯃꯍꯥꯛꯅ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯕ, ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ, ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯆꯕꯁꯤꯡꯕꯨ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯍꯧꯖꯈꯤꯕꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯆꯤꯟꯗꯒꯤ ꯃꯊꯟꯇ ꯂꯥꯎꯖꯈꯤꯕꯅꯤ꯫ ꯃꯌꯥꯝ, ꯍꯥꯏꯔꯤꯕ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯑꯩꯅ ꯂꯥꯜꯂꯨꯕ, ꯑꯩꯅ ꯐꯨꯔꯨꯕ, ꯑꯩꯅ ꯈꯨꯠ ꯊꯥꯔꯨꯕ ꯄꯥꯁꯇꯔ, ꯃꯍꯥꯛꯀ ꯑꯩꯒ ꯉꯔꯥꯡ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯀꯥꯏꯈꯤꯕꯗꯒꯤ, ꯇꯥꯔꯒ ꯀꯥꯏꯈꯤꯕꯗꯒꯤ ꯅꯝꯕꯔꯁꯦ ꯃꯥꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯁꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯗ ꯑꯩꯅ ꯑꯣꯖꯥ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯄꯥꯁꯇꯔꯅ ꯅꯝꯕꯔ ꯑꯃ, ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯕꯤꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯃꯌꯥꯝ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯖꯕ, ꯑꯩꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯖꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ, ꯄꯥꯁꯇꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ, ꯄꯥꯁꯇꯔ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗꯒꯤ ꯈꯪꯖꯈꯤ꯫ ꯀꯣꯛꯄꯤꯕ, ꯃꯈꯥꯗ ꯇꯥꯔꯒ ꯕꯨꯠ ꯈꯣꯡꯎꯞ ꯎꯞꯄꯒ ꯀꯥꯎꯕ ꯇꯥꯔꯒꯁꯨ, ꯁꯨꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯂꯒ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯥꯗꯤ ꯃꯈꯥꯗ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯎꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯖꯈꯤ, ꯅꯨꯡꯁꯤꯖꯔꯕꯁꯤꯡ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯅꯨꯡꯗ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯔꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯗꯣ ꯎꯍꯟꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯣꯖꯥ
ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯐꯣꯟꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯛꯏ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯌꯥꯡꯅ ꯏꯪꯊꯕ ꯂꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒ ꯑꯣꯖꯥꯒ ꯁꯥꯟꯅꯖꯕꯁꯦ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯒꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕꯁꯤ ꯑꯩꯅ ꯇꯧꯅꯤꯡꯕꯗꯒꯤ ꯇꯧꯕ ꯅꯠꯆꯗꯦ ꯑꯩꯍꯥꯛ ꯑꯁꯤ ꯑꯁꯥꯝꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯒꯤ ꯍꯦꯔꯣ ꯑꯣꯏꯗꯨꯅ ꯑꯩ ꯀꯨꯝꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯑꯣꯜ ꯑꯁꯥꯝ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯃꯣꯗꯔꯟ ꯁꯣꯡ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯃꯤꯔꯦꯀꯜꯁ ꯑꯆꯨꯝꯕ ꯏꯁꯣꯔꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯍꯟꯕꯤꯔꯛꯄ ꯑꯆꯨꯝꯕ ꯏꯁꯣꯔꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯎꯍꯟꯕꯤꯔꯛꯄ ꯑꯆꯨꯝꯕ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯤꯔꯛꯄ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯃꯊꯟꯇ ꯋꯥꯍꯩ ꯍꯥꯏꯊꯣꯛꯄ ꯍꯧꯈꯤ ꯖꯤꯁꯨꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯖꯤꯁꯨꯅ ꯅꯪꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯂꯧꯈ꯭ꯔꯕꯅꯤ ꯖꯤꯁꯨꯕꯨ ꯊꯥꯖꯧ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯀ꯭ꯔꯣꯁꯇꯨ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯃꯊꯟꯇ ꯊꯣꯛꯄ ꯍꯧꯈꯤ ꯑꯃꯁꯨꯡ ꯑꯍꯥꯟꯕꯗ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯉꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯁꯥꯈꯤ ꯄꯤꯊꯣꯛꯏ ꯑꯍꯥꯟꯕꯗ ꯐꯦꯁꯕꯨꯛꯇ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯃꯒ ꯇꯧꯖꯔꯛꯄꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯄꯥꯡꯕꯤꯕꯒꯤ ꯃꯄꯥꯜꯅ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤ ꯃꯌꯥꯝ ꯑꯣꯖꯥꯒꯩꯒ ꯁꯥꯟꯅꯖꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯒ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯕꯥꯏꯕꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯤꯉꯩꯒꯤ ꯑꯅꯧꯕ ꯇꯥꯔꯤꯉꯩꯒꯤ ꯑꯗꯨꯝ ꯅꯧꯔꯛꯄ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯍꯥꯛꯇ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯇꯣ ꯁꯤꯖꯤꯟꯅꯕꯤꯔꯒ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯕꯥꯏꯕꯜꯅ ꯍꯥꯏ ꯄꯨꯛꯅꯤꯡ ꯍꯣꯡꯉꯣ ꯃꯔꯝꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯅꯛꯂꯦ ꯍꯥꯏꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯗꯤꯡꯃꯛꯅ ꯃꯤꯍꯥꯠꯄ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯟꯕꯤꯕꯁꯦ ꯑꯐꯕꯅꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯐꯕ ꯃꯄꯨꯒꯤ ꯃꯆꯥꯗꯤ ꯀꯣꯛꯄꯤꯕ ꯅꯨꯡꯁꯤꯕ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯗꯧꯔꯤꯕꯁꯤ ꯖꯣꯍꯥꯟ 12 ꯄꯗ 33 35 ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅꯁꯨ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯕꯗꯤ ꯃꯁꯤꯅ ꯃꯤ ꯈꯨꯗꯤꯡꯅ ꯅꯈꯣꯏ ꯑꯩꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯅꯕꯅꯤ ꯑꯃꯦꯟ ꯑꯃꯨꯛꯀ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯑꯩꯅ ꯅꯈꯣꯏꯗ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅꯁꯨ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯕꯗꯤ ꯃꯁꯤꯅ ꯃꯤ ꯈꯨꯗꯤꯡꯅ ꯅꯈꯣꯏ ꯑꯩꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ ꯑꯃꯦꯟ ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯏꯆꯤꯟꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯁꯤꯡꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯕꯁꯦ ꯁꯔꯒꯒꯤ ꯐꯝꯕꯥꯜ ꯊꯥꯗꯣꯛꯑꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯛꯄꯤꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯄꯨꯡ ꯐꯥꯗꯕ ꯑꯩꯈꯣꯏꯅ ꯀꯃꯥꯟꯃꯦꯟ ꯌꯥꯊꯪ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯦ ꯏꯁꯣꯔꯗꯤ ꯑꯩꯒꯤ ꯃꯥꯒꯤ ꯅꯥꯏꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯄꯨꯅꯤ ꯃꯍꯥꯛꯇꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯩꯅ ꯐꯨꯈꯤꯕ ꯄꯥꯁꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯐꯪꯕꯤꯌꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯪꯊꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕꯤꯔꯁꯅꯨ ꯑꯃꯁꯨꯡ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯂꯩꯉꯥꯛꯄꯤꯔꯤꯕ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯏꯪꯊꯕ ꯌꯥꯕ ꯏꯪꯅ ꯆꯤꯛꯅ ꯍꯧꯅꯅ ꯂꯥꯛꯄ ꯌꯥꯕ ꯃꯅꯤꯄꯨꯔ ꯑꯋꯥꯅ ꯀꯣꯛꯆꯕ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯕꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ ꯍꯣꯏ ꯑꯣꯖꯥꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ ꯁꯂꯥꯝ ꯇꯧꯖꯔꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯦꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯀꯥꯏꯈꯤꯕꯗꯒꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯤꯁꯨ ꯊꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯑꯣꯖꯥ ꯕꯤꯖꯦꯟꯗꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯊꯥꯔꯒ ꯂꯧꯔꯛꯄꯅꯤ ꯑꯣꯖꯥ ꯅꯣꯏ ꯀꯔꯝ ꯇꯧꯕ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯒꯦ ꯑꯣꯖꯥ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯍꯥꯟꯅ ꯊꯕꯛꯇ ꯂꯩꯔꯝꯕꯗꯣ
ꯑꯗꯣ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯛꯄꯗꯒꯤ ꯑꯣꯖꯥ ꯑꯩ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯗꯨꯀꯥꯟ ꯑꯃ ꯇꯧꯔꯒ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯒ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯅꯦ ꯑꯣꯖꯥ ꯑꯩꯅ ꯏꯁꯣꯔ ꯈꯪꯖꯔꯛꯈꯤꯕꯁꯤꯗꯤ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯜꯂꯨꯔꯒ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇꯀꯣ ꯏꯁꯣꯔꯗ ꯀꯞꯆꯕ ꯃꯇꯝ ꯏꯄꯥ ꯅꯪꯅ ꯃꯍꯥꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯏꯄꯥ ꯅꯍꯥꯛꯅ ꯄꯥꯞ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯅꯤ ꯍꯥꯏꯅ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯞꯈꯤꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯋꯥ ꯉꯥꯡꯕꯤꯈꯤꯕ ꯑꯁꯤꯅꯤ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯁꯤꯅꯤ ꯑꯆꯨꯝꯕ ꯄꯥꯁꯇꯔ ꯍꯥꯏꯅꯀꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯤꯒ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯇꯣꯛꯄ ꯑꯗꯨꯒ ꯄꯥꯁꯇꯔ ꯍꯥꯏꯕ ꯀꯌꯥꯅꯁꯨ ꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ नोंꯃꯩ पायरगा हाटकनी नोई हाटकनी लेमना थारोय हाइबसे उजब मतमदा अईगोंदा ईश्वरना उहनबिखिबदी याम नुंसीबा ओजा पास्टर मंगोंदा खुद थारा फावबदा ममितगी मपी तारगा ईश्वरदा हाइजेबिबा पास्टर ओइना खंगहलगा अईबु जीसु ख्रिस्टना कौथोकबिखि हौजिकी ओइबा मतमसिगा उबसे ओजा आई हाइबम खंगदरे तौरिसे कइनो हाइना असिगी मतंगदई ओजागासु वारी कितंग सानाजनिंगबा ओजादा करी फावबिबगे हाइबसु हंदिंगी ओजा हाइबियो असिगी मतंगसिगा ओजागी वाखलोन खरदंग फोंदोकपि ओजा क्रिश्चियन नि हाइरगाको इखोई क्रिश्चियन नि हाइना हाइरगा दुगैदी नोंमै कापगा हतोकपा मरा लेजदबा मी स्कूल काबदा कोजा स्कूल ततमबा नुपा मचा अमगा नुपी मचा अमगासु नोंमै कापगा हतोकपिबा अदुगैदी सिंग चनबा चटपदसु मी मरी खक मपा मचा हतोए हाइना ताई ओजा एदी मिन्ना उजदेको ओजा आसामदा लेबनी सोशल मीडिया दा थागलकपा मतमदा अइना खल्लिबा ओजा क्रिश्चियन से सुमाय तौनब्रने जीसु ख्रिस्टन ओजा नंगी खजाय नाकल नामदा खुपांगना थाय तोप खजाय ओंजलु हाइबदो अदुने अदुबु तौरिसे ओजागी वखलदा करी फावबिगे ओजा रम हाइना कनगनी मसिदी खोई ख्रिस्तागी मचा ओइबा खोइनदी सुक्तो तोरोइदबनी को इगी वखलदनी ओजा दुबु दुम नुंतिगी मदुगुंबा mayam doi khoi nungtigi uba phangi nungaite taibang pansi hojikki hi khogi taibang pansi narubani haibasini maduna takpadi ugi wakhandadi khoibu kanbinaba mapu rukki matik khogi ithau tare haibasi masuduna takpani ngondadi adu adigi wakhandagi mani mani adugane oja aina adum ishorgi thogol tawjaba matamda aina haiyeba ayu mayam christian haibase mingkhakta na kauraga yade aingonda kokpiba nungsiba christian se oja christian na nongmei paiba yade christian di bible paigadabani haibo oja aina chumi chumi aduga moina kai nongmei di bible ni aduga makhoina ne oja hairiba nang old testament matamda Christian singna haibadi ishor thajaba singna lan tawrido nang khangdra hai Bible na lan tawba yai lan da mi hatpa yai hai oja duga aina haiba Jesu Christana sargadagi lakpiraba matungdadi oja mi hatlu haide aduni mi Jesu Christana di khoda ina nakhoda no baye thang piri nakhoi amaga nungsino amen adu haiduna khoida takpani oja Jesu Christana no baye thang khoida pibi badi nungsiba dunia oja nungsiba leftadi khoi phabawa pa sando su kari kana bale bage ko mani aduni khoi nungsina bangam da basi nuaite oja sini oja lan se nomo gi henjelakpa ko misi mi bani aina aigi matamdadi ishorna yam nungsiba oja pastor oja se khangna hanbibase adumaina oja kanaguma mana lalakpa matamda hoi lale haina su khalloko amana adubu kokpiba ngakpiba haibase aduga mayam pullaga akoina ishorda haijaba taragadi mara leiba taragadi ishorna dum danti pirakadabani chumi asembani aduga hoi kabuganski thodok suina phongdok khibaduni alada ikoda laluba kabu singna khoi amata lande haira khoi alanba ma oina zumda halakpa dubu mathak
ꯏꯄꯥꯒꯤ ꯋꯥꯌꯦꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯥꯡꯕ ꯉꯝꯗꯦꯅꯦ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯃꯛ ꯅꯈꯣꯏꯗ ꯊꯨꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯄꯪꯀꯤꯗ ꯀꯤꯕ ꯃꯗꯨꯗꯒꯤꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯑꯩ ꯍꯥꯏꯖꯕ ꯉꯝꯕꯁꯦ ꯃꯥꯅꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯈꯪꯍꯟꯕꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩ ꯀꯥꯎꯕ ꯉꯝꯗꯕꯀꯣ ꯑꯣꯖꯥ ꯑꯩ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯍꯣꯏꯗ ꯌꯥꯝꯅ ꯂꯥꯟꯕ ꯍꯧꯖꯤꯛꯇꯤ ꯈꯟꯕꯐꯥꯎ ꯈꯟꯅꯤꯡꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯈꯪꯗꯕꯒꯤꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯏꯁꯣꯔꯔꯣꯝꯗ ꯅꯈꯣꯏ ꯅꯛꯁꯤꯟꯕ ꯌꯦꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯈꯨꯠꯅꯤ ꯑꯃꯔꯣꯝꯗ ꯈꯜꯂꯗꯤ ꯃꯥꯅꯤ ꯑꯣꯖꯥ ꯑꯩꯅ ꯈꯥꯡꯈꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯇꯟ ꯑꯃ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯨꯗꯤ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯎꯕ ꯐꯪꯕꯗꯒꯤ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯃꯥꯒꯤ ꯑꯌꯥꯕꯅꯤ ꯃꯥꯅꯤ ꯑꯣꯖꯥ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯒ ꯑꯩ ꯑꯀꯤꯕ ꯐꯥꯎꯏ ꯑꯣꯖꯥ ꯏꯀꯟ ꯀꯜꯂꯝꯕ ꯑꯩ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯀꯣꯛꯁꯤꯒꯅꯤ ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯟꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯒ ꯑꯣꯖꯥ ꯑꯩ ꯁꯟ ꯁꯥꯔꯤꯃꯤꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯗ ꯀꯞꯄꯕꯅꯤ ꯅꯨꯄꯤꯗꯒ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯇꯧꯔꯛꯄ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯒꯅꯦ ꯏꯁꯥꯗ ꯅꯪꯁꯦ ꯄꯥꯄꯤꯅꯤ ꯅꯪ ꯏꯁꯣꯔꯅ ꯍꯥꯠꯇꯣꯛꯑꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯣꯖꯥꯅꯒ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯎꯈꯤꯗꯦ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯃꯛ ꯕꯥꯏꯕꯜꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯃꯛ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯌꯥꯎꯏ ꯑꯣꯖꯥꯗ ꯇꯁꯦꯡꯅ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯄꯥꯁꯇꯔ ꯀꯧꯕ ꯃꯌꯥꯝꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯍꯥꯠꯇꯣꯔꯛꯄ ꯑꯗꯨꯒꯤ ꯑꯇꯩꯁꯤꯡꯗꯁꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯩꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯣꯖꯥꯒꯨꯝꯕ ꯄꯥꯁꯇꯔ ꯏꯁꯣꯔꯅ ꯁꯔꯒꯗ ꯄꯨꯈꯠꯄꯤꯒꯗꯧꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯄꯥꯁꯇꯔ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯇꯧꯒꯅꯨ ꯐꯠꯇꯦ ꯑꯗꯣ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯂꯒ ꯁꯔꯒꯗ ꯆꯠꯂꯣꯏ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯂꯒꯗꯤ ꯏꯪꯊꯒꯗꯕꯅꯦꯕ ꯑꯗꯨꯅꯤ ꯁꯤꯅꯤ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯒꯅꯦ ꯑꯩꯒꯤ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯇꯥꯕ ꯄꯥꯝꯃꯛꯄ ꯑꯗꯩ ꯑꯣꯖꯥꯒꯁꯨ ꯑꯣꯖꯥꯗꯁꯨ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯣꯖꯥ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨꯀꯣ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅꯤ ꯑꯣꯖꯥ ꯍꯥꯏꯖꯗꯕꯁꯨ ꯌꯥꯗꯦ ꯃꯥꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯁꯦ ꯃꯩꯇꯩꯁꯨ ꯁꯤꯍꯟꯕꯤꯒꯅꯨ ꯀꯨꯀꯤꯁꯨ ꯁꯤꯍꯟꯕꯤꯒꯅꯨ ꯑꯣꯖꯥ ꯀꯣ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯔꯒ ꯏꯁꯣꯔꯅ ꯍꯔꯥꯎꯗꯦꯅꯦ ꯑꯣꯖꯥ ꯀꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯑꯃꯠꯇꯅꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯈꯨꯔꯨꯝꯖꯕꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯏꯁꯣꯔꯅ ꯊꯕꯛ ꯁꯨꯕꯤꯔꯒꯀꯣ ꯑꯣꯖꯥ ꯅꯥꯀꯟ ꯑꯅꯤꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯣ ꯑꯗꯣ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ ꯑꯣꯖꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯗꯤꯅꯦ ꯑꯩ ꯅꯣꯡꯃ ꯍꯥꯏꯖꯕ ꯄꯣꯏꯟ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯦꯟꯅꯕ ꯍꯥꯏꯅꯁꯤ ꯍꯥꯏꯅ ꯋꯥꯈꯟꯗ ꯐꯥꯎꯕꯅꯦꯕ ꯋꯥꯈꯟꯗ ꯐꯥꯎꯕꯗꯣ ꯃꯥꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅꯦ ꯑꯣꯖꯥ ꯁꯤꯝꯇꯪꯁꯨ ꯍꯥꯏꯖꯒꯦ ꯑꯩꯗꯤ ꯑꯣꯖꯥ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯣꯖꯥ 15,000 ꯍꯦꯟꯈ꯭ꯔꯦ 15,000ꯅ ꯍꯦꯟꯕꯅ ꯌꯦꯡꯉꯤ ꯃꯤ 100,000 ꯍꯦꯟꯕꯁꯨ ꯌꯦꯡꯉꯤꯀꯣ ꯑꯣꯖꯥ ꯄꯥꯎꯁꯤꯡꯗ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯟꯒꯤ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯅꯕꯁꯤꯗ ꯑꯣꯖꯥ ꯊꯥ 9-10 ꯁꯨꯖꯜꯂꯛꯑꯦ ꯑꯁꯤꯗ ꯍꯥꯟꯅꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯍꯩ ꯃꯌꯥꯝ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯣꯖꯥ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤꯗꯤ ꯀꯅꯥꯃꯠꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯄꯥꯎ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯕ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯁꯦ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯅ ꯀꯟꯕꯤꯔꯛꯄꯒꯤ ꯁꯥꯈꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯅ ꯇꯥꯛꯊꯣꯛꯅꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯣꯖꯥ ꯑꯃꯁꯨꯡ ꯑꯩꯅ ꯕꯥꯏꯕꯜꯗꯒꯤ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯦꯟ ꯈꯔꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯅꯪ ꯍꯧꯖꯤꯛ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪꯅ ꯋꯥꯄꯥꯎ ꯍꯥꯏꯔꯒ ꯃꯤꯅ ꯇꯥꯔꯣꯏ ꯍꯥꯏꯅ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯕꯒꯨꯝꯅꯀꯣ ꯑꯣꯖꯥ ꯑꯗꯒꯤꯗꯤ ꯑꯀꯤꯕ ꯋꯥꯍꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯒ ꯏꯁꯟꯈ꯭ꯔꯦ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯗꯕ
ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯕꯁꯤ ꯑꯣꯖꯥ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯗꯤ ꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯏꯪꯉꯤ. ꯆꯨꯝꯃꯤ. ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯁꯤꯒ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯗ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯛꯄꯤꯔꯒ ꯃꯥ ꯃꯤꯗꯣ ꯍꯥꯠꯈꯤꯗꯕꯁꯨ ꯌꯥꯏ. ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯋꯥꯄꯥ ꯋꯥꯍꯩ ꯅꯨꯡꯉꯥꯏ ꯊꯤꯡꯉꯤ. ꯑꯁꯤꯒꯗꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯣꯖꯥ? ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯀꯔꯤꯅꯣ ꯈꯨꯠꯂꯥꯏ ꯂꯩꯇꯦ. ꯑꯐꯕ ꯈꯨꯠꯂꯥꯏ ꯂꯩꯇꯦ. ꯑꯃꯦꯟ. ꯏꯁꯣꯔꯒꯤ ꯈꯨꯠꯂꯥꯏꯅꯤ. ꯏꯁꯣꯔꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝꯗ ꯑꯁꯨꯝ ꯍꯥꯏꯅ ꯂꯩꯍꯟꯕꯤꯕꯅꯤ ꯅꯈꯣꯏꯁꯦ. ꯃꯥꯅꯤ ꯑꯣꯖꯥ. ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯊꯤꯡꯅꯤꯡꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯈꯪꯗꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯈꯟꯕꯤꯌꯨ. ꯑꯣꯖꯥ ꯈꯜꯂꯤ ꯑꯣꯖꯥ ꯈꯜꯂꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯍꯣꯏ. ꯃꯤꯅ ꯇꯥꯕ ꯑꯣꯏꯔꯁꯨ ꯇꯥꯗꯕ ꯑꯣꯏꯔꯁꯨ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯑꯣꯏꯕꯅꯤꯀꯣ. ꯃꯥꯅꯤ ꯑꯣꯖꯥ. ꯑꯗꯨꯅ ꯀꯔꯤꯝ ꯆꯤꯡꯅꯕ ꯇꯧꯒꯅꯨ. ꯍꯣꯏ ꯑꯣꯖꯥ. ꯏꯁꯣꯔꯅ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯃꯦꯟ. ꯑꯩꯁꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ. ꯍꯣꯏ ꯑꯣꯖꯥ. ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨꯀꯣ ꯑꯣꯖꯥ. ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯪꯖꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯦꯁꯇꯤꯃꯣꯅꯤꯗꯣ ꯑꯣꯖꯥ. ꯑꯗꯨꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯒ ꯏꯁꯣꯔꯅ ꯂꯣꯏ ꯈꯪꯍꯟꯕꯤꯈ꯭ꯔꯦ. ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯅꯤ, ꯃꯍꯥꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯨꯒ ꯄꯥꯁꯇꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯣꯖꯥꯗꯒꯤ ꯑꯩꯅ ꯈꯪꯈꯤ. ꯑꯁꯦꯡꯕ ꯄꯥꯁꯇꯔꯁꯦ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯑꯗꯨꯅꯤ ꯑꯣꯖꯥ. ꯑꯃꯨꯛꯇꯪ ꯑꯣꯖꯥꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯑꯣꯖꯥ. ꯑꯃꯨꯛꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯔꯣ. ꯑꯣꯖꯥꯅ ꯍꯥꯏꯖꯕꯗ ꯁꯣꯏꯗꯅ ꯐꯣꯟ ꯄꯥꯏꯅ ꯐꯣꯟ ꯄꯥꯏꯅ ꯑꯝꯇ ꯍꯥꯏꯖꯕꯤꯔꯣ ꯑꯣꯖꯥ. ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯏꯪꯊꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯐꯥꯎꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ. ꯑꯩ ꯃꯤꯠ ꯎꯁꯟꯖꯒꯦ ꯑꯣꯖꯥ. ꯐꯔꯦ. ꯑꯩꯁꯨ ꯃꯤꯠ ꯎꯏꯁꯤꯟꯖꯒꯦ. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ. ꯅꯨꯡꯁꯤ ꯊꯧꯖꯥꯟꯅ ꯊꯜꯂꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯑꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯕꯤꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯍꯜꯂꯦꯂꯨꯌꯥ. ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯎꯕꯤ ꯈꯪꯕꯤ. ꯏꯅꯥꯎ ꯗꯥꯏꯅꯟꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯝꯍꯦꯟꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯃꯈꯣꯏꯗ ꯖꯣꯏ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯍꯩꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯍꯥꯛꯅ ꯊꯝꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯊꯧꯒꯥꯟꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯈꯣꯏꯗꯒꯤ ꯊꯣꯛꯈꯤꯕ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅ ꯖꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯅꯍꯥꯛꯀꯤ ꯌꯥꯊꯪ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ ꯊꯧꯖꯥꯟ ꯍꯩꯊꯕꯤꯗꯨꯅ ꯃꯈꯣꯏ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯅꯍꯥꯛ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤ. ꯑꯗꯨ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯔꯤ. ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ. ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟ ꯁꯣꯛꯅꯔꯗꯨꯅ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯗꯨꯅ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯁꯩꯇꯥꯟꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏ ꯑꯃꯒ ꯍꯥꯠꯅꯗꯨꯅ ꯑꯃꯒ ꯋꯥꯍꯟꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯁꯤ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ ꯉꯥꯛꯄꯤꯌꯨ. ꯅꯍꯥꯛꯀꯤ ꯑꯅꯤꯡ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯗ ꯑꯅꯧꯕ ꯊꯋꯥꯏ ꯁꯦꯡꯕꯅ ꯊꯕꯛ ꯇꯧꯕꯤꯗꯨꯅ, ꯑꯅꯧꯕ ꯄꯨꯛꯅꯤꯡ, ꯑꯅꯧꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯊꯧꯖꯥꯟ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯊꯧꯖꯥꯟ ꯈꯥꯗ ꯅꯤꯖꯔꯤ. ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯏꯄꯥ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯌꯨ. ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯖꯣꯏ ꯑꯣꯏꯕꯤꯗꯨꯅ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯅꯤꯖꯔꯤ. ꯑꯗꯣ ꯄ꯭ꯔꯚꯨ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯅꯪꯒꯤꯗꯃꯛꯇꯅꯤ.
Amen. Ngasisu nauhuna nang ginamakta, nauhuna nakatsari. Hallelujah. Ipa nang nasisinabiyo. Nachana ikhoy, karisunate haibasi, ikhoy nakangbadagi ipa nang nakangbani. Maramaduna nang giningapa, bagi matungin at satsabang amdaba. Nachana na ikhoy po nang giningapa, bagi matungin at loy na bido na chingbido na. Nang giyakud, panggal na pakud na. Matamchuk, paday koy bukon simbiyo haido na ni sari. Dapabu, aroy po oy na. Aligik inaw. Ngadayan ko gi mong manung bungo nang githaujan khada ko na ni sari ko mong manung na hang loy na biru na chingbiu ngang sing lai rik lai su tambada adu adugal prabu bungo nungti gi thabak suba chabat thakpa khuding makta bungo nang gi nungsi thaujan na matam chup pada loy na biru na chingbiu na makoi bu Prabu bungo ano bobor panghan biu hai dun suni sari. Prabu bungo mukhogi amdamda nakiming khangdaba nakinungsiba masa khangdaba mi singdasu babu bungo nanggi phapasaki oi bayana bagi damakta naki thawai na mukoi mung manung buching bi dun loy na biu hai dun ni sari. Asino mitsu pai khoi buloy na bi dun sing biu Ikogi punsi nanggiani nga pa bagi mutungin na chathan biu hai do na. Ajani sa papun namak Prabhu Yesu Krista kiming son do na ni sari. Amen. 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 Oza yam thagacheri oza Yesu Krista ki mingda. Yesu. Kaya to se pi tai oza kappe di yam nungsi oza Ishwar na bi oza. Thamoy da asok pa malay. Asok pa malay. Hojit migi dukan da thambani Oh. Oza. Ikogi leipam di Jum da oirasu dukaan da oirasu lamhang da bo oirasu isorle. Mani amen. Magni koi buloy na bi. Chingbi. Matam chu pada koi buloy na bi dun chingbi pa mapuni. Amen. Oza. Yam harau jere oza iram da Manipur. Oza na ingthaba lakpa oirasanu. Ingthaba lakpa oirasanu. Oza. Ai oza ki number se ai save tawraga thamjage oza aduga dum marak marak ta phone tawrake ko oza dum pau hoi tawbiu. Isu pratana da ningsing na baho nage. Oza ningsing biu. Yam thagat chaningai oibani. Hojing nakoy na isogi damakta lepchari ba. Nuko sunata na. Irang kaya akan ba irang thog lingai matam danung si papa jen jabang amba haibadi. Isogi ison na nakoy da thona pi badagini. Mani amen. Isu ta siag na khangi. Mani. Yam na harawi. Hoi oza. Dum pathana da ning singmin siko. Oza ning singmin si oza ning singmin. Hoi oza du di amuk phone thamjerege ko oza. Mathang da amuk tawjereke. Pare oza.